Council Lauba Class 12 के एग्जाम की रिजल्ट लाउथोखरे साइंस सब्जेक्ट कॉमर्स स्कूल आर्ट्स के हायर सेकेंडरी स्कूल कॉमर्स सीसी हायर सेकेंडरी स्कूल फर्स्ट पोजीशन ताखरे मणिपुर लेंगाशी मियाम ngak shenanaba leiribra natraga Delhi gi rajniti wala sing nungainaba leiribra haina Advocate Chandra Kumar na haikre Tronglaw bidangang ani hat kibamadi Central Security Force sing namyoy ahum hat kibagi mayok tangarang numidang shumafam kaya da mairagi khongchat chatkre amadi Khongjang Changshin kibamadi Security Force ki marakta chauna mungnaba thokpadagi ashogapan yaunakre Kurumjari ISTV Manipuri Pamiding tabiriba pumna makpu taram nokchari pau sandongna pisari Council ने लौबा क्लास 12 के एग्जाम की रिजल्ट लाउथोखरे साइंस सब्जेक्ट कॉमर्स स्कूल आर्ट्स के हायर सेकेंडरी स्कूल कॉमर्स सीसी हायर सेकेंडरी स्कूल फर्स्ट पोजीशन ताखरे साइंस स्ट्रीम कॉमर्स स्कूल की महरोय वांगू तेरा होदाम लेरक्तगी तखेलमम कल्पना देवी कॉम्प्रिहेंसिव कंसेप्ट स्कूल संगाईप्रो की महरोय सगोलबन Mabudau Mantri Lekaidagi Yohen Longjam Anina first position takre Makoy Anina Punna Mark Chamriga Marifudara Funky Art Stream the Enlightened Knowledge Higher Secondary School Sangakfam gi Mahiroi Langthawal le Makha Lekaidagi Sarangthem Aying Bichanuna first position takre Mahakna Punna Mark Chamriga Humfudara Funky Commerce Stream da CC Higher Secondary School gi Mahiroi Singjamai Makha Khongnang Faidik Pidagi Thoihenba Thongamna first position takre Mahakna Punna Mark Chamriga Yankhai Mari Phangki Manipur lenga ashi miyam ngak shenanaba leiribra natraga Delhi gi rajniti wala sing nungainaba leiribra haina Advocate Hizam Chandra Kumar na chairab korta pangthokpa wakat khongjang da haikre Tronglaw bi da pikliwa ngang ani hat khiba amadi mashigi makha taba ihoda micham ahum hat khiba thodok adubo yaning da wafongdok tuna All Manipur Bar Association Amba amadi High Court Bar Association punna shinduna chairab korta pangthokpa wakat khongjang aduda Advocate Kyasu Saru Yakhe Advocate Hizam Chandra Kumar na makha tana haikibada Manipur asi Indian Union gi part ama oidrabara haina hangba yabagi fivam adu oirakle chahi ahum pharaklaba wathok ashi India luchingba singna nathaiduna leire Prime Minister Narendra Modi na Manipur gi wathok ashi gi matangda khananaba matam leitrabasu election gidi matam yamna lei yumthangnaba Assam amadi West Bengal gi election gi ahumlak marirak laktuna bot khomli mahakna Manipur da lakpadi lairadana magi social media site wafam ama fawba fongdokpa udri state amadi law and order ngakpa haibasi state ki mathauni haibasi Staret suba schedule da mayek shengna palli adubu state government na magi mathau ningthina pangthokpa ngamdre thabak khudimak center gi yaka yengduna leire law and order control tawba haibasi state lenga ki mathauni khud thingjin birakanu haibagi pangal sakti amata leitre mi ama siraga madugi compensation oina thabak pigani ex gratia pigani haiba shina leibak ashigi mathau Khaktara haina hangli Manipur gi Home Minister na handak ta fongdokiba wafam amada hairaduna West Bengal gi election da sizinakiba security sing halakpaga law and order control taunaba honagani hariba shi kari haribano West Bengal gi election loidri phauba mi hat padum yengduna leiragre hairibra miyam gi lengak haibashidi miyam nungai yaifana ba thabak tawba haibani Manipur gi lengak asidi Delhi gi rajniti wala sing nungai na ba shinduna leire Delhi gi advice ta asum chatlabadi tungi mirol na nakhoi gi mathak ta soidana pendaba kholaw kya lakani haike koi irum jamsine hindi ko maiksi kanano mo di nungai maru dai koi sigadaw ni haibagi compulsive hoiba situation ama khami koi na ngai gi tibam do leire इसलिए गवर्नमेंट की लेरिबा मिशनरी मयाम सी मियाम की पुलसिया मदी मियाम की लंथुम कन्मीगदरा नामीगदरा सेमीगदरा हाई बुगी बहुता मियाम की लंथुम कोई थुगाइबा यंगाइबा मियाम दोइना मियाम की पुलसिया की सिंगल मानबा तो मयाम जे लेकर तदा वैदिका हो मी अमस इरगा एस कृष्या पीगनी एनाई रशिनगनी
มีดูดีเด็กสอบกินนะเอโรตีนะถ้าว่าพาพี่กันนี่ให้ไม่ใช่ส่วนสุดละpromoting the follow action ni hai na say protest over maya pratam ni ka apna ko mi ahum si re adu mi ahum si bu gi wali ko ko ka sia bi ki ki to kaya ti na kai re kaya ti na so e home minister ni mention bu gi pure ti na ko da sa ti to kare ko adu ita priority se na rai ki ni ko ko ni is prioritize to government se amu tanti education mereka ikut priority se kada itu pilih oh ayo sih amu tanti kemudian kemudian bureaucrats mayam je amu tanti kami mereka masih tinjau amu tanti kada biru Trong lau bidangang ani hat kiba amadi Central Security Forcing na miyoi ahum hat kibagi mayokta wakat khongjang changshilakpagi manung channa amuko amawova cohors MSF amadi Palampam hairiba lup mga asiga punna chatminnariba mayai lambi apunba mayra paibi lup Malampal Imphal West District United Clubs Organization Uduko amasung Old Mayai Lambi Clubs Organization Amalko na shinduna Thongkhong Lakshmi Bazar dagi hauraga samurok fauba yamlaba miyamgi mayragi khongchat chatkre mayragi khongchat aduda micham miyamgi lanthum amadi punshi ngakpa ngamdaba Central Force Hankro India Central Security Forcing Thazade Go Back Central Force ekoi gileipak ekoi nangakcha gadabani ekoi ningtamne hingadabani haiba kholau kya lauke Malampal gi Secretary Huidrom Ongbi Khomdombina Tronglaubi gi thodok adugi ngashi fauba mihat pasing achumba asengba langla langjel amata fauba state amadi Central lengak na puthok triba sikari gino athuba matam da lengak na mihat pasing adu puthok pira u karigumba puthok taba taragadi masidagi khenba khongjang kya shu changshilakani hairi Jawan sing na ekoi bunna amuka mo ekoi gi parja hatpi gi bagi mayok ta ngasi bau India lenga amasung Manipur gi lenga na ekoi ngasi bau mi hat pasing se aseng ba achumba amatta puthok ta na namsel laga thamba se ekoi pende haidana changchan jarak pa khongjang ni masiga mari leina na ekoi rally ase chachabani mairagi rally ase aduna ekoi masidai da athoba matam da khongjang asi chalingai marung sida ekoi gi India lenga amasung Manipur gi lenga na aseng ba mi hat amasung aseng ba dandi bibi dana achumba wayan bizar tawira abadi phai khongjang je hantokani kaigumba tawira badi sidagi henna akanba khongjang changchalakani haibase aikoina media gi through dagi India lenga amasung Manipur lenga ki aso asang da aikoi thamjari Malampal gi Vice President Wangjam Sorojini na India lengak na Manipur yengliba mityeng asi karino aikoina yaningde CSO amadi mera paibishing amatoina ponshin minarasi haiki India lengak na Manipuri yang miyak chuk ya de etum maton pakpa leirik ambhau koi chingli I marik amachel ge khairoi piroi nabiro acha uba macha thiranu amuba angau thibiranu akoi lawai de lebo ro imban de lebo ro akoi mera pai bi do ro civil organization punama loina punjam biro amatoina punjalaba matam lingjen manara kanda akoi na mai pakadabni lingjen manade ge koi mai pak pangamoi Libirang asida kuki militant sing na maitay gi apikpa angang yaw na micham kya tamthina hatpi kiba thodok kya asida National Investigation Agency NIA da sinakiba case amata chap chawa langla langjil puthok pangamdana leiri bani Manipur lengang na kuki militant sing na maitay amadi tangkhul gi miyoy ani tamthina hat kiba case ase Manipur lengang na NIA da sinare haiba asi sengmaijing khunau gi miyam na yabang amloi mihat pasing asigi achumba langla langjil Manipur lengang na athuba matamda puthok na bohona gadabani haiba demand tauduna Kaksing District ki Sengmaijing Khunau da leiba club ahum Sengmaijing Khunau Youth Club SKYC Sengmaijing Khunau Welfare Club SKWC Rural Youth Development Organization the RYDO Raido amasung lamdam adugi maira paibi singna SKYC ground gi hauduna maira gi khongchat ama chatkre khongchat adu da tronglaubi mihat yaning de Chenaba kuki militant sing Pagatuna tuwa matamda cherak piyu angang hatpa cherak piyu ukrul lambi gi ambush yaning de Manipur de NRC chana halu Manipur de Central Force lokthoko Manipur gi akpun bagi shaktam kai bi yaroi haibadu chingba kholau kya sulau ki lenga ki thawongbu pendaba shu phongdoki
Tronglaubi Thodok amadi CRPF na micham ahum buhat ki ba thodok pu yaning da ba fongdok to na kakching gi maira pai bi amadi club sing na punna shinduna kakching da miyam gi oiba maira gi khongchat ama ngarang chat khre maira gi khongchat adu da micham hat pa kuki militant sing chairak piyu micham miyam ngak pangam da ba lengak karam ba lengak no micham hat pa CRPF miyam khang na chairak piyu NRC chana halu no justice no peace haiba kholau sing lauke miyam gi maira gi khongchat adu da pam da ba thodok sing thok tana ba haiduna SP Kakching Priyadarshini Laishram na Luchingba District Police Kakching gi personnel sing na Kakching Bazar da thatuna thamke adubu mashing yamlaba miyam aduna National Highway 137A da lagtuna DC amadi SP office leiriba Kakching Chumnanglom da chatnanaba honarakpadagi ngaihak police kamuknaki tungda miyam adubu control taunanaba police na tear gas amadi mob bomb sing kapshin ke masing yamlaba miyam aduga ngashi ayuk anganbada chaurak na pung ani makhairom phawba muknaki muknaba aduda nupi ama tear gas na makhongda panbadagi sokhi asokpa du district hospital Kakching da pukhatuna layengki loina na khongjang aduda saru yaramba yai haina chingnaba miyoi taraga taruklom police na faki hairi Tronglaubi Thodok amadi CRPF na nongmaina kaptuna miyoi ahum hatkhiba thawong adubu yaningdaba fongdoktuna lamdeng khunau ground lamsangda wakat mifam pangthokre wakat khongjang aduda masing yamlaba laikai mari gi nupi kaya thoraktuna saru yakhibaga loinana go back central force angang hatpa yaningde haibana chingba kholau kya sulauki wakat khongjang aduga mari leinana saru yakhibi nupi amana Tronglaubi gi Thodok adugi justice pigadabani masigumba Thodok ashi matungda mu hana thoktanana balengang na honagadabani ngashi phabo khulai paiba kukesing ge mathakta lengang na kari amata tauba ngamdriba she kari gi no phongdokpaga loinana TM konsam da tangkhul miyoi ani hatkhiba kuki narco terrorist ki thawong adubu su yaning daba phongdokhi Tronglaubi gi mihata chenaba sing April 15 fawbada putho'u amadi miyam khangna chairak piyu haiduna JAC amasung tongan ba loop kayana kaukhiba numit mangani gi total shutdown bu shawgaladuna mayang Imphal Bazar Women Welfare Association na club amadi maira paibi chinga khutsamna duna shinba Tronglaubi da mara leijadaba angang ani hatkhiba amadi Central Security Force singna miyoi hum hatkhiba amasung Ukrul District ki TM Kashomda thokhiba Thodok pu yaning daba phongdoktuna mayang Imphal Bazar da Kaitel Bishingna Sintha Leptuna Lambi Thingba amadi wakat mifam gi khongjang changshin kre mayang Imphal Bazar Women Vendor Association gi Secretary Thaunauzam Ushara Nina Tronglaubi gi Thodok amadi Ukril Litan da thokiba Thodok ashi NIA da sinare hairaga ngasi fauba punna leitaba miyam amata phangba leite amadi thajaba shu leite state lengang na thuba matamda mara leiba faraga ain gi oiba chairak piyu nomagi kaithel famlaga chara taliba miyam dadi asukki matik awaba chaitheng mayok na re haiki Naiba ngai bana khoi gi di nupi angang chokte na sa chide na tu chide nang gi bari saman chokte akhoi gi di isa isu chirai akhoi ingdana sumane layu haibra akhoi gi thamoi da phawri ba masa kaina bagi adu imung manung kaina bagi pasu kaina bagi magi mapura ba kaina bagi maisak sing ji sung khangaga adum layu haibra akhoi misam ahum du hatu kiraga karman mama na nuai na leram doino masida akhoi khang ngamaktre adu duna atuba matamda lengang na mihat pasing dubu putopiu putopa ngamoy dobo agadi pham thadokpi khro lengak Haujik chawkhalakpagi matungina anoba laina kya tholakpa amadi khungangi mafam kya da leidiba miyamda matam gi ana layeng amadi leina layong khangdoknaba honabada achauba kanaba ama piba ngamnanabagi pandamda makhal suna leiraba ana layeng shang amadi test tofam amangasi district ki Vishnupur ward number 10 Joypur Khunau da MS Clinic Vishnupur Multi Speciality Hospital ama haunabi matungina oinam Ashigi MLA Irengbam Nalini na hangdoktuna miyam da khoshinakre thoramadu oinam Ashigi MLA ai Nalini Devi Hemam Sarojini Devi retired head mistress amadi Thangjam Sana Singh ward member Bishnupur ward number 10 na athoiba mithunglen sing oina saru yakhibaga loinana doctor nurses amadi analayeng mari leinaba technical staff sing yauna miyoi kaya na saru yaki oinam Ashigi MLA ai Nalini na analayeng sanghaibasi ekhoi miyoi bagidi seng laba laisang amani
ngasi Bishnupur District Hospital ga yamna lapnadaba mafam amada asigumba makhal makha kaya gi test tawfam ama ana laying sang ama laiba asina khungangi mafam sing maru oina district asigi miyam da chawna kanaba piba ngamlagani clinic amadi speciality hospital asina district asigi tanatana Manipur miyam da ana laying gi maramda miyam gi seva tawduna aphaba miyam na pamna hospital ama soidana oiba ngamlagani haiki President Oina Saru Yakibi retired headmistress Hemam Sorojini na makhatana laying sang haibashi achouba imung amagumbani ana laying sang yauraga kharada oirabasu phagani khanduna lakliba anaba khuding makpu afaba wahai phazaba wahai nungsine yengbiba phazana laying biduna hiram khuding makta chaukhatpa hospital ama ohenbada doctor nurse amadi staff singi achouba thodang lei haiki Darabba yelakpa matamda asauba khudong saba ama phangagani haibi thajajaba leijai miyoi bai seba haibase seba makhal amani hospital ama lingkhatuna hospital ama lengna mukhanarwa matunda miyoi bu seba tamna ba honari base yamna asauba seba makhal amani asiguma hospital asida mayam punamangna sojok bibiduna hospital asi tum koina Mayam di seba tawbang amba uhin biu haiwa pamasi hanjaraga yakuna maku amuka hanay kunawasay Hospital asida lailatoriba doctor sing nursing staff singna lamliba patient sing adubu haraw tayamna tawiba mapuibo yamna nungsi sanana Imaguna, Ichabuna, Natraga Ishiguna, Luna Tobira Ganda, Anava Singadubu, Opiu Haibase, Mayangi Mawina Ladiba, Aina, Kanganzari. Tronglaubi mihat kamari leidana Manipur apun bamera paibina kaukiba numit mangani ge total shutdown gi ngasini ni suba numita Kaishampat paring ge mera paibi lup tarana sinduna tidim lambi ge Kaishampat paring da total shutdown sagatuna lambi thingbagi thabak chathakre mai ising ana ayek amadi lining laishon ga mari leinaba singdi athingba pikhide Manipur University ki gate maya da shu lamdam adom gi miyam tholak tuna lambi chatpa sing thingkre Amarom Manipur Lenga ki Chief Secretary Dr. Punit Kumar Goel na thokpa order amana Manipur Lenga ki office sing hanagumna mathau pangthokna ba khangan baga loina na mari leina ba singi ayaba yaudana office ta laklam daba tarabadi makhoi gi mathakta department action laukhatna ba makok thongba singda khanghalakli People's Movement for Peace and Development Manipur gi team na Tronglaubi da thokiba thodok aduda haktheng na chatuna thodok thokiba family gi miyoi singa unaduna wari sanakre JAC ga su unaduna makhoi gi asoiba adu chumthokpada saruk yaki team maduna kagwa khunda chatuna kwakta khunda chatuna kwakta gi CSO manga ga su unaduna moirang amadi Kwakta gi marakta misunderstanding lainariba adu wakhal taminana ba wari shanaki hairi organization asigi secretary general Ananda Laishramna ukrul lambi litanda kuki khulai paiba terroristing na micham tangkhul ichil inau ambush tawduna Asiana amadi asokapan yauhan babu yaning daba fongdoki People's Movement for Peace and Development Manipur asi kuki yaudana Maitai Pangal amadi Naga amasung Jeliangrong Union gi mi suna yauba CSO amani Peace purakna ba idea of Manipur da yungfam oiraga semba organization ni haiki aduga loina na khoi makhata na khoi leikhidraba adugi imung manung amasung khoi gi justice ki damakta leibiriba adumba GSC ani tu punna khusamna raga imung manung gi aya baga loina na khoi lawrappa makhata ba phirep singda khoi yam punna satmina na ba amasung khoi justice ki damakta makhata movement to sta sarvama loina na ba aya pandamda
नुमिtlei हाइबा लई मखल असी मणिपुर दा हाना येंगबदा फजब खक्के थमनरम लबसु थानरम लबसु हौजिक्ति मसिगी फजब खंगनतना कानब मगुन कया लई हाइबा खंगनरकपदगी मणिपुर की मफम कया दा नुमिtlei थाबगी हो अम लागली लमदम असिगे एक्सपर्ट सिंगना नुमिtlei थानिंगबा फार्मर सिंगदा मथौ ताबा वाखल लौसिंग अमसुंग मचाक सिंग पिबिरबदी लमदम असिगी इकोनॉमी दा अचौबा मतेंग पांगबा याबा लंबी अमा ओइबा यागबगी थाजब लई हाइरी हिरम असिदा पाउदममा हौकिबा चाही खरसिदा अखोई मणिपुर की वैली दे लेरिबा डिस्ट्रिक्ट सिंगसिदा नुमिलई सि पाक्सना थाबगी इहु अमा लाक्ले मसिगी मनुंगसना अखोई इम्फाल वेस्ट डिस्ट्रिक्ट की मनुंगसना लेरिबा कांगचुप चिंखोंग सिदसु अखोई फार्मर अमना हारिबा नुमिलई सि अखोई चांगेंग ओइना थाबदा यामना माइ पाकना लेरंबा ISTV न्यूज ना थेंगरकी चाही खर की ममांगदा अखोई नुमिलई हाइबा लई मखलसी अखोई की ओइनदी साला कांदा माकी फजबदु येंगनबगी दमकता थानरंबा लई मखल अमा ओइना लौनरमी तबुतबु हजिक्ति नुमिलई सिदा तोंगान तोंगान बा हक्सांग दा कानबा न्यूट्रिएंट्स मयाम अमा यावबा नुमिलई असि अखोई थाव ओइना सुंगबा याबा अदुगुंबा मरु अमा अखोइना लोकपा याबा पोषक अमा ओइबता नतना एग्रो इको टूरिज्म दसु टूरिस्टिंग पांबा माइपांगा तबो याबा लई मखल अमा ओइना हजिक मणिपुरदा तौनरी मसिना मरम ओरकांदा हजिक्ति अखोई तंपाकी वैली के डिस्ट्रिक्ट सिंगदा नुमिलई सियाना पाक्सना माइपांगा थाबसी अखोई ISTV न्यूज ना तोंगान तोंगान फमसिंदा कोइना चलगा येंगबदा थाबसी थेंगरखी अदुना असिगुंबा अखोई कांगचुप चिंखोंगी ओइनासु हाइरिबा मफम असिदा फार्मरसिना मतौ करमना महाकी नुमिलई सिंगसी माइपांगना थारिबनो हारिबो नुमिलई सिंगा थाबदा करी करी मथौ ताई अदुगा नुमिलई थाबसिना महाकी सेलथुंगी फिभमदा कया यामना अहोंगबा लाकदगे हाइबन सिंगबा सिंगदुगी मतांगदा ISTV न्यूज ता फोंगदरपो वाफम मयाम पुन लौमिनसी ऐसे तसेंबदी तौबों खंगदबदगी करिनोमदी तौनिंगबा यूट्यूब ता करिददी अखोइगी सनफ्लावर थाबसे अदुम उबा अदुगी आइसो थाबा येंगे हेदना फास्ट ओइना येंगमने अदु सनफ्लावर से अदुम माइ पांग थाबा अदुम याय मरु ओइना अखोइगी गिलोफमजे इसिंगसो मरांग काइदबा अदुगी लौ उबुदसो नुंगाइतबा इथैजि ngसागी कुकीगी एरिया जगा द ओइबनेना संगगा थारुबदु खुदोंग चादबदगी आइना मसे कैदौरा फगदौनो खलकानसिदा आइना अस मयामजो सनफ्लावर थाय अदुरगदि आइसो तागिना हाइना थारगे येंगबने अदुना सनफ्लावर से थाबदा माइ पाए थाबी याय मसी मथंगददि आइन खाले खरा हेना चाउथोकना थागे हाइदना करिगुंबा नासिंगना नुमिलई थाबदा नुमिलईबु थागे ना खनबा लैरगदि कैदोबगी माइ पा ओइदौनो मसी याम लुब नते अदुम थाबदा माइ अतुकी मतिक पाए नुमिलईसे अतोप इंजांग कनो तौबदसी याम लुदे अदुम चाने अखोइ लेबाकसे तसेंबदी अखोइ लौमी अखोइजी तुकी मतिक वाबनेना सिंजांग अमा कोइबा हाबिसि पैसा अदुक संगे लेबर मयाम संगे अदगी मरु मरांगदगी अदुना सरकारना खंगदे डिपार्टमेंट खितंग मरु मरांगदो ओरगसो अखोइदा पिबिरगदी खितंग दो ओरगदी सेफ ओइगनी करिगुंबा आइना थारिबसिदगी हेंतोकना अखोइगी डिपार्टमेंट खंगदे अखोइगी ट्रेनिंग गुंबा पिरगदी सिदगी हेन्ना improve oigani khale lomi moina sunflower di thado ure aduga idi sigi maru se kadai di yon ga dongno kari tau ga dongno haibadi ai karimta knowledge laiba natte aduna masi matanga khoi kangai tawbiraga khoi maru se amta kano tawbiradi nungai ni लेरिबा लौमी सिंग असना मतमतम की मथौ तारकपा इक्विपमेंट सिंग मतमतम की मथौ ताबा ट्रेनिंग न सिंग बसिंग असि मणिपुर द लेरिबा यूनिवर्सिटी सिंग इंस्टीट्यूशन सिंग असि के अखंग है एक्सपर्ट सिंग सिना पिबिरबदी मखोइना मंगिबा मंगलान असि हेना मंगफाउन हनबदा असौ मतेंग अमा ओइगनि हाइबा वाफम असिने नाकलमरमदा मणिपुर के सेल थुंग फियम फत्तबसिना मरम ओरगा शुभम नफम खंगन लेरिबा नहा सिंग असना असिगुमा निमुलेन सिंग बसिंग असि अत्यंत मतम की मनुंगदा याम लाइन पोथोक फंगबा याबा सिगुम्बा असिदा माइ ओनसिनबा तारगदी मसिगुम्बा असिदा आइकोइन अनौब इहौ अमा सागत तारगदी सरकार के व्हाइट कॉलर जॉब तानब खक्तगी मथक्ता अइखोइना इसा इसा की सेमिलोन द निंग तंबा वेना सेमिलोन निंग तंबा खुनाई अमा ओइबदा निमुलै थाबन सिंगबा सिंग असि अचौबा इहौ अमा लाकपा तारगदी अइखोइ मसिगी अनौबा पंदुप अमा मणिपुरदा हांगदोपा ngамगद्रा हाइबा वाफम असिने पुनमक सिंग असि मतंगी मतुंग इना करी ओरपगा हाइबदु अइखोइ मयाम पुन्ना ngaimiनबा तारी ISTV पाउगी दमकता कैमरामैन जी गगन शर्मा गलवेना पाउदम जरिबा कुमारजित वाहिंगबम कांगचुप चिंखोंग इम्फाल वेस्ट डिस्ट्रिक्ट RPG kapsinduna angang ani amasung madugi matung tarakpada CRPF na kaptuna hat kraba thobashingi imung manungi awabada KCP na thamoi shokna nungaitaba amasung aikhoi ama toibagi wakalon phongdokli haina Kanglaipa Communist Party gi Secretary Information and Public Relations Department ke M Punshima Maitai na khudyek piduna thadorakpa cherol amana hairi cherol asina makha taraduna ashigumba mioiba khunai gi chenabigi wangmada
ꯇꯧꯔꯛꯈꯤꯕ ꯑꯦꯇꯦꯛ ꯑꯗꯨꯗ ꯄꯤꯔꯛꯈꯤꯕ ꯆꯩꯊꯦꯡ ꯑꯗꯨ ꯋꯥꯍꯩ ꯈꯛꯇꯅ ꯃꯄꯨꯡ ꯐꯥꯅ ꯐꯣꯡꯗꯣꯛꯄ ꯉꯝꯂꯣꯏ ꯑꯃꯁꯨꯡ ꯑꯦꯇꯦꯛ ꯑꯗꯨ ꯆꯠꯊꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯃꯁꯨꯡ ꯈꯨꯠꯂꯥꯏ ꯄꯥꯏꯖꯗꯕ ꯃꯤꯆꯝ ꯍꯥꯠꯄꯤꯈꯤꯕ CRPFꯀꯤ ꯄꯔꯁꯅꯦꯜꯁꯤꯡꯕꯨ ꯃꯁꯛ ꯈꯪꯗꯣꯛꯇꯨꯅ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯞ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯕ ꯍꯥꯏꯕꯁꯤ ꯉꯁꯤꯒꯤ ꯂꯣꯏꯂꯝ ꯂꯩꯉꯥꯛꯀꯤ ꯃꯊꯧꯅꯤ ꯍꯥꯏꯔꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯀꯔꯤꯒꯨꯝꯕ ꯃꯁꯤꯒꯤ ꯃꯊꯧꯁꯤꯡ ꯑꯁꯤ ꯂꯣꯏꯂꯝ ꯂꯩꯉꯥꯛꯅ ꯉꯥꯛꯅ ꯆꯠꯄ ꯉꯝꯗ꯭ꯔꯕꯗꯤ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯔꯤꯚꯣꯂꯨꯁꯟ ꯇꯧꯔꯛꯄ ꯍꯥꯏꯕꯁꯤ ꯃꯍꯧꯁꯥꯅꯤ ꯄꯨꯝꯅꯃꯛꯁꯤ ꯑꯣꯏꯔꯒꯁꯨ ꯍꯧꯖꯤꯛ ꯆꯠꯊꯔꯛꯂꯤꯕ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯑꯣꯏꯕ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯀꯧꯕꯤꯔꯤꯕꯁꯤꯡꯒꯤ ꯈꯣꯏꯁꯥꯎꯅꯕ ꯑꯁꯤ ꯌꯥꯝꯅ ꯃꯔꯝ ꯆꯥꯕꯗꯤ ꯑꯣꯏꯔꯒꯁꯨ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯍꯦꯛꯇ ꯊꯝꯖꯤꯟꯈꯤꯕ ꯑꯁꯤ ꯃꯔꯝ ꯆꯥꯗꯦ ꯍꯥꯏꯅ KCPꯅ ꯂꯧꯏ ꯍꯥꯏꯔꯤ ꯃꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯆꯩꯊꯦꯡ ꯄꯤꯔꯤꯕ ꯑꯁꯤ ꯉꯁꯤꯒꯤ ꯂꯩꯉꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯟꯇ꯭ꯔꯤ ꯃꯟꯗꯣꯜꯁꯤꯡ ꯕ꯭ꯌꯨꯔꯣꯀ꯭ꯔꯦꯠꯁꯤꯡ ꯅꯠꯇ꯭ꯔꯒ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯑꯁꯤꯗ ꯅꯠꯇꯦ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯑꯁꯤꯅ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯟꯖꯔꯒ ꯍꯤꯡꯂꯤꯕ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯑꯃꯁꯨꯡ ꯇꯣꯏꯅ ꯑꯌꯦꯠ ꯑꯄꯟ ꯄꯤꯕꯤꯔꯕ ꯃꯍꯩꯔꯣꯏ ꯈꯨꯟꯅꯥꯏ ꯑꯁꯤꯗꯅꯤ ꯍꯥꯏꯔꯤ ꯂꯝꯕꯤ ꯁꯣꯔꯣꯛ ꯅꯣꯡꯃꯒꯤ ꯁꯨꯐꯝ ꯅꯣꯡꯐꯝ ꯊꯤꯡꯖꯤꯜꯂꯒ ꯀꯅꯥꯅꯣ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯕ ꯑꯁꯤ ꯇꯝꯊꯤꯕ ꯃꯤꯍꯥꯠꯄꯁꯤꯡ ꯑꯗꯨꯔ ꯂꯣꯏꯂꯝ ꯂꯩꯉꯥꯛ ꯑꯁꯤꯗꯔ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯜꯂꯒ ꯄꯨꯟꯁꯤ ꯂꯦꯜꯂꯤꯕ ꯃꯤꯆꯝ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤꯔ ꯍꯥꯏꯔꯤ ꯀꯔꯤ ꯃꯔꯝꯒꯤ ꯃꯐꯝ ꯇꯣꯉꯥꯟꯅ ꯆꯠꯅꯔꯤꯕꯅꯣ ꯂꯩꯄꯥꯛ ꯃꯤꯌꯥꯝ ꯍꯨꯞꯅ ꯑꯆꯧꯕ ꯄ꯭ꯔꯣꯇꯦꯁ ꯔꯦꯂꯤ ꯑꯃ ꯁꯤꯜꯂꯒ ꯄꯥꯋꯔ ꯄꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯒꯤ ꯂꯩꯐꯝꯗ ꯊꯣꯝꯖꯤꯟꯗꯨꯅ ꯃꯈꯣꯏꯕꯨ ꯃꯤꯆꯝ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯄꯨꯟꯁꯤꯕꯨ ꯉꯥꯛ ꯁꯦꯟꯕꯒꯤ ꯃꯊꯧ ꯑꯗꯨ ꯉꯥꯛꯅ ꯆꯠꯄ ꯍꯟꯖꯟ ꯉꯝꯂꯛꯇꯕꯒꯤ ꯑꯆꯧꯕ ꯄꯔꯥ ꯑꯃ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕꯁꯤꯡꯅ ꯇꯝꯕꯤꯗ꯭ꯔꯤꯕꯅꯣ ꯍꯥꯏꯔꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤꯗꯃꯛ ꯇꯁꯦꯡꯅ ꯍꯣꯠꯅꯔꯤꯕꯅ ꯀꯅꯥꯅꯣ ꯑꯗꯨꯒ ꯃꯤꯌꯥꯝꯒꯤ ꯏꯍꯧꯒꯤ ꯃꯤꯡꯗ ꯑꯃꯁꯨꯡ ꯃꯔꯨꯝꯗ ꯔꯥꯖꯅꯤꯇꯤ ꯇꯧꯕꯅ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯟꯗꯣꯛꯄ ꯉꯝꯂꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯛꯂꯤ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯜꯂꯒ ꯍꯤꯡꯂꯤꯕꯁꯤꯡ ꯂꯝꯕꯤꯒꯤ ꯆꯤꯗꯥꯏꯗ ꯄꯣꯠꯐꯝ ꯐꯝꯂꯤꯕ ꯏꯃꯥ ꯏꯕꯦꯟꯁꯤꯡ ꯑꯃꯁꯨꯡ ꯔꯤꯛꯁꯣ ꯇꯧꯗꯨꯅ ꯆꯔꯥ ꯇꯥꯜꯂꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯕꯨ ꯍꯦꯟꯅ ꯁꯦꯜ ꯊꯨꯝꯒꯤ ꯑꯋꯥꯕꯗ ꯏꯟꯁꯤꯟꯕꯤꯔꯤ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯑꯁꯤꯅ ꯃꯤꯌꯥꯝꯒꯤ ꯐꯤꯔꯦꯞꯄꯨ ꯅꯥꯊꯩꯅꯍꯜꯂꯤ ꯈꯨꯟꯅꯥꯏꯕꯨ ꯁꯣꯟꯊꯍꯜꯂꯤ ꯑꯃꯁꯨꯡ ꯇꯁꯦꯡꯅ ꯖꯁꯇꯤꯁ ꯄꯨꯔꯛꯅꯕ ꯍꯣꯠꯅꯖꯔꯤꯕꯁꯤꯡꯒꯤ ꯑꯋꯥꯕꯗꯨ ꯍꯦꯟꯅ ꯂꯨꯊꯍꯜꯂꯤ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤꯗꯃꯛ KCPꯅꯁꯨ ꯈꯣꯡꯐꯝ ꯆꯦꯠꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯌꯦꯛꯅꯕꯗ ꯂꯃꯟ ꯈꯨꯝꯅꯅꯕꯒꯤꯗꯃꯛ ꯃꯤꯆꯝ ꯄ꯭ꯔꯖꯥꯁꯤꯡꯕꯨ ꯑꯋꯥꯕ ꯄꯤꯕꯗꯤ ꯂꯥꯟꯒꯅꯤ ꯍꯥꯏꯅ KCPꯅ ꯂꯧꯏ ꯍꯥꯏꯔꯤ ꯖꯁꯇꯤꯁ ꯐꯪꯅꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯃꯁꯦꯜ ꯑꯋꯥꯕ ꯄꯤꯅꯕ ꯑꯃꯁꯨꯡ ꯂꯩꯄꯥꯛꯁꯦ ꯀꯥꯡꯈꯣꯡ ꯆꯥꯏꯍꯟꯗꯨꯅ ꯊꯝꯂꯒꯗꯤ ꯑꯩꯈꯣꯏꯁꯤ ꯌꯦꯛꯅꯕꯅ ꯇꯧꯍꯟꯅꯤꯡꯂꯤꯕ ꯑꯗꯨ ꯇꯧꯔꯒ ꯂꯩꯔꯕꯅꯤ ꯍꯥꯏꯕ ꯈꯪꯕꯤꯌꯨ ꯍꯥꯏꯅ ꯆꯦꯔꯣꯜꯁꯤꯅ ꯃꯈꯥ ꯇꯥꯔꯛꯂꯤ ꯄꯥꯎꯒꯤ ꯃꯔꯛ ꯊꯟꯅ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃꯇꯪ ꯂꯧꯖꯔꯤ ꯍꯣꯡꯂꯛꯂꯤꯕ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯑꯔꯩꯕ ꯆꯥꯕ ꯌꯥꯕ ꯃꯈꯩ ꯆꯥꯁꯤꯟꯅꯔꯤ ꯑꯗꯨꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯀꯌꯥ ꯑꯃ ꯆꯥꯗꯕ ꯌꯥꯔꯛꯇꯦ ꯆꯥꯁꯤꯜꯂꯤꯕꯁꯤꯡꯗꯨꯅ ꯑꯗꯣꯝꯒꯤ ꯂꯤꯚꯔꯗ ꯀꯌꯥꯝ ꯁꯣꯛꯍꯜꯂꯤ ꯈꯪꯕꯤꯕ꯭ꯔꯥ ꯂꯤꯚꯔꯅꯕꯨ ꯁꯣꯛꯂꯕ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ ꯐꯥꯎꯗꯕ ꯄꯨꯛ ꯅꯨꯡꯉꯥꯏꯇꯕ ꯈꯣꯡ ꯍꯥꯝꯕ ꯅꯨꯡꯉꯥꯏꯔꯛꯇꯕ ꯑꯃꯗꯤ ꯀꯨꯆꯨ ꯀꯨꯃꯦꯟ ꯁꯦꯡꯍꯜꯂꯛꯇꯦ ꯈꯨꯗꯤꯡꯃꯛꯁꯤꯕꯨ ꯉꯥꯛꯊꯣꯛꯀꯦ ꯍꯥꯏꯔꯕꯗꯤ ꯖꯣꯂꯤꯞ 100% ꯅꯦꯆꯔꯦꯜ ꯁꯤꯔꯞ ꯑꯃꯗꯤ ꯀꯦꯞꯁꯨꯜ Jolip 100% natural syrup and capsule. Dada! Ibig magkigano. Alam mo tamo. Sige yung se, next time tinacheksin na lapsilaga tamo ba ni ne? Dada lang se, juhar habaga am takidrabo. Asum na, mayam na machalbo ngapshan lugum. Masige yung masibu, asoya ngan ko kada batagi. Next time tina ngapseli. Next time juhar habading ngakok na basim bani. Zaman technology siya na bana, concrete katok na tinaba matanda. Kapamul amuk kihena enggal adli. Next TMT, strength is in the quick. Matamgi nungsit nungsa amadi ayinga sana maram moiraga lok tungba amadi kubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Break ki matung amuka hana taram nokchari makha taba pauda Chahi sudriba angangsing luhongba haibasi achauba crime amani aduna mashi thingnanaba Vigilance Day haiduna Akshaya Tritiya campaign hairiba campaign asi India gi mafam kayada ngasi chathariba ashigi saruk ama oina Bishnupur district ki oina su campaign asi haudokre District Administration Bishnupur amasung New Life Foundation Manipur na sinduna Akshaya Tritiya gi campaign haudokpa aduga mari leinana New Life Foundation Manipur gi Secretary Dr. Lamabam Pishakna nupana chahi kunngamathoi nupina chahi 19 sudrabadi luhongba yade chahi sudriba angangsing luhongba haibasi India gi oina leiriba The Prohibition of Child Marriage Act CMA lisingani taruki makhada chahi ani jail da leiba natraga fine thiba natraga sairak ani mak phangba yai
Angang luhongbadudha saruk yariba catering service tawribasing decorator band party luhongbagi laishon tinshon tawbiriba dharmagi luchingbasing asida natana angang luhongbadudha mateng pangliba imung manunggi miyoising marup mapang pumnamak chairak phangbayai haiki. Global की पीरिबा Sustainable Development Goal पीरिबा 2030 असिदा child marriage से India की कचिन खुदी मत्ता मसी zero down बो पुरपंग हमद्रगसु maximum मसी सही सुध लोगों बसे तोपा अदुगा करिंबा तरोंबा तारगसु आइन मतुंग संगसिनबा अदुगा थौरमदु पांगथोके लेंबा तारगसु मदु यामना प्रिवेंटिव ओइबा मौंग संगसिनबा होटनाबा अदुगा करिंबा लुहोम सेम साबा लेंबा तारगसु मदु यादे यापुद खंगनबगी बिजिल ओरकपा अदुना अखोनि मारुने पीरिबा मरुबा मेसेज से if you see child marriage and stay silent, you are part of it. Campaign adugi saro amo oina angang luhongba thinglashi haina punna wasak longminaki thauram aduga loinana New Life Foundation Manipur gi Safeguarding Policy and Procedure Manuals of Organization Background and Profile saiba revised policy documents release tauki. Ima kondong lairembi thaugalup morena sinduna ngasi kalegi humni panba numit asida ira thongni bagi thauram palace compound leiba iboy masumang lila complex ta pangthokre thauram adu da more da khundari ba maitai amadi tongan tongan mamioi kyane ira thongni ba asida saru yaki ima kondong lairembi thaugalup asigi wangang loi irom rajena thogliba irang asina maram oiraga iram da more da changba yadana maram da handakta leiba maramna chahi ahum suzalakpa oina ira thongnibagi thauram ashi pangthoktuna lakli masida state asidi amadi central government nasu lamdam sing duda hanjin hanabagi haibagi thazaba wafam kaya piduna laikrabasu ngasi phauba tang taba firep uraktabana maram oiraga mafam ashida thauram ashi pangthoktuna lakpani masida more miyam na iramdamda nongmadi soidana hanjin gani haibagi thazaba thamduna imagi thauram ashi hanagum numit tarani tarahumdoini pangthokani haiki तसेंग नैखोइना इमा कोनों लाइरमबी हराउबगी थौरम प्रेजर्व तौना ngasi बाउदा चचरिबसी तसेंगना अखोइ मोरे खक्तगी प्रजाना सिंजब नचदे इरमदम तंपाक असिदा लैरिबा इसिना ख्वाइ खिबिंगना मतेंग पांगबिरगा लोइनाना अखोइ मोरे कॉलेज के ओजा सिंह मोरे द तारंबा ऑफिसर सिंह पुलिस सिंह लोइनाना ब्यूरोक्रेट ऑफिसर सिंह मिनिस्टर सिंह ख्वाइ मयामना मतेंग पांगबिरगा अखोइगी इमागी थौरम मछि पांगथोकचबनी अखोइ नोंग नत्रगा नोंगमदि सोइदना मोरे इरमदमदा हंजलगा अखोइगी इमागी थौरम मछि चाउना हानागुम महौसागुम अमुक हेना पाक चाउना अखोइ नुमित मापनी नत्रगा त्रामदोइनी नत्रगा त्रामगानी हराउजरमबदु सोइदना पांगथोकचगने हैबे वाखलनुदा ngasi bauda अखोइ थादोकचद्री अखोइ सुंगसोइ सोइदना लमदम मदुदा मोरे इरमदमदा हंजलबा मतुंगदा अखोइगी थौरम मछि अमुकना पांगथोकचगने हैबगी वाखलनुदा ngasi bauda सही इमागी कुमजनबगी थौरम मछि पांगथोकचरी Ibudau thangjing moirang harauba kumsi chahigi oina ngarangdagi haukhre ibudau harauba haubagi lai itabagi thoram moirang chingning da pangthokre thangjing seva mandalna achauba thodang loduna phamnaiba chairap loisang leimaningo loisang maiba maibi loisang amadi pena loisang apuna khosamna duna ibudau thangjing laikol nungdagi khongshan laklaga moirang chingai laikai tamna laktuna lai itabagi thoram adu pangthokhibani kumsi chahigi oina ibudau haraubagi thoram ashi lai पांगथोक्तबा यादबा थौरम सिंगा लोइनना नुमित कुनगा मरीनि चुपना चथगनी हाइरी लेबाक मियामना हौजिक मणिपुरदा ओइरिबा तंगदु लैताद्रबा फिबम असे अमुक्तंग महौसागी पुनसिदा हंजिल हनबिननबा पुन्ना थौनिमिनसी हाइना थांजिंग सेवा मंडलना लेबाक मियामदा पाउचेलकले Youth Welfare Club Thambal Khong Lingkhatpada achauba thodang loramba leikidraba ahalsingda ikai khumnabu uttuna club ashigi Kumngai Pat Sport Complex ta Saba Ningsing Yumbi Memorial Pillar ngasi Toijam Opendro Singh MCS Additional Deputy Commissioner CEO Bishnupur Jila Parishadna Maikum Hangdoktuna Miyam da Khushinakre Ningsing Yumbi asi Toijam Opendrona Achangba Senfam Pumba Puthoktuna Laikhidraba Mahaki Apokpa Toijam Ivo Pishak Singh ka amadi club ki Thogai Puramba Laikhidraba Ahal Singh Mingda Katpani Thauram aduda club asigi President Sarangthem Johnson Maitai club ki advisor Singh executive member Singh amadi Laikai Miyam na saruyaki Indian Company Sports Federation ki sponsor makhada chathakiba April 5 dagi na 3 fauba Nashik ta pangthokhiba
11th National Indian Company Sports Federation Games Lishing Ani Kunga Manga Kunga Tarukta Football Gi Champion Oirakraba Manipur Team Bo Haraute Amna Opigi Thoram Ama Young Citizen Social Club Haubam Marab Kangjam Laikai Community Hall the Pangthokre Championship aduda saru yakiba Manipur gi oina sanaroi team manager amadi coach bu Young Citizen Social Club haubam marakna shell gi mating pangbaga loina na haraute amna okre assistant manager cum coach Dr. Kiren Yendrim Bamna All Manipur Company Sports Association gi sanaroi chingna championship ashida Maharashtra bu final da goal taruk shino da mighty ba piduna final lobangam kibani Sel gi awaba lakpa matamda khangna chanaba kayana shell mating pangduna pungning thawat pirakpana champion oiba ngambani haina phongdokhi Young Citizen Social Club haubam mara kangjam laikai gi General Secretary Irengbam Ekendrona mating leiba sanaroi kayani iramdamasida leiriba mapung phaba sanabung marangkai na leitaba lairaba sanaroi kayana Kaya Shibu Miyam na pungning Thogarfam Thoi, Club Ashina Sports Kilamda Mangjin Thaba Pumna Mapuma Tampumba Yoina Pungning Thogat Naba Warib Lay Hairi. Loshilakpada Maroiba Paushing Amukana Pizari. Council na Lauba Class 12 के एग्जाम की रिजल्ट लाउथोक्रे साइंस स्टूडेंट सब्जेक्ट ता कॉमर्स स्कूल आर्ट्स ता के हायर सेकेंडरी स्कूल अमदी कॉमर्स ता सीसी हायर सेकेंडरी स्कूल ना फर्स्ट पोजीशन ताक्रे Manipur lenga ashi miyam ngak shenana ba leiribra natraga Delhi gi rajniti wala sing nungaina ba leiribra haina advocate Chandra Kumar na haikre Trong lawida nga ngani hat kiba ma di Central Security Force jingna miyoi ohum hat kiba gi mayok ta ngarang numidang shumafang kayada mairagi khongchat chatkre Amadi Kongjang Changshin Kiba Amadi Security Force ki marakta chawna mukna ba thokpadagi asok apan yaukre Hospavgyan ISTV Pizza Manipur Pawmatang Solution Jari Biding Tabiram Nipum Namak Pomukana Kurum Jari